अहानबदा यामना मरुइबा अपडेट खरा कंगले पाक यापुन बुखलाउदगी लुखचरगे ngarang 10 August 2025 dagi sagangda KNU plus KNLA KNDO ga Myanmar military ga kut kanna thoknari KNLA ge lanmi ama laikhidre haina phongdokpiri nongmaijing range eco park reserve forest walking picnic trekking lakpada Athingba Thamke haina phongdokpiri tampak tadi government ge lam khopsin ba henjan ba eviction tawduna lawthokli yamna phai adubu hangningi ba wahangdi singda reserve forest niyom kaini yum sajin ba kun anupa mayam semlak pa sidi kanane yingsin kaduri bano haina wahang kaya hangnaragli Israel gi makta Muslim laibak sing laina ba apil tawkre Israel gi Prime Minister Benjamin Netanyahu na Gaza pumbalaw sila gani fongdorak pada khoisaw naraba Turkey gi President Khalifa Erdogan na malemda laiba Muslim laibak sing amatoy na punsinduna Israel gi makta laina ba apil tawkre haina fongdorakli Hauji Gaza da chaba thakpa fangdabadagi miyoy kaya siribasi Israel na thoan bani haina su chawna mara sirakre adubu Gaza da chaba thakpa fangdabadagi siribasi Israel na thoan banate haina Benjamin na fongdorakre chana thakna ba polam fangdabana maram oiraga Gaza gi landa angang chama yawna punna chani ga tara secret report Chahi ani fazilak laba Gaza da Hamas amadi Israel lana sina maram oiraga hojik fawgi manungda chana thakna ba polam fangdabadagi angang chama yawna punna miyoy chani ga tara lom secret loina na hojik su miyoy la kaya chana thakna ba polam kaya fangdabagi awaba chawna mayoknari Israel gilan mising na lambi pumna magthingjin khibadagi awaba asi mayokna bani hari Haukiba chahi 2023 gi October 8 gi sokna duna lakiba Hamas amadi Israel gilana seda hojik fawgi oina punna Palestinian lising humpuga mathoiga chamriga kontra secret aduga asokpagi masing na punna lak amaga lising yang kai humdoi ga chani ga taraga humdoi henkre adubu hojik lan loishin bagi mami amata uba fangdri Israel gi Prime Minister Benjamin Netanyahu na Gaza punba loksin na ba yathang tawkiba maramna Israel gi lan mising na thorang paikhat pasu hokre panbe abadi hojik fawbagi manungda Israel gi lan mising na Gaza gi lam chada humpudaraga manga mapung phana loksin khrabani lemhauri bachada kun manga gi lam ase hojik Hamas na occupy tawdun leiribani maram aduna Israel na lemhauri ba lam asishu Lausen naba honarakpada achaubalan jaw soidina thokani hairi Prithibigi ungbagi chang hanthakibadagi scientist sing kham thengna pakhanakre Prithibigi ungbagi chang ikhang khangaudana August 5 dagi hantharakibadagi scientist sing kham thengna pakhanakre Prithibigi ungbagi chang hantharakre haibasi micham nadi khangbangam loi adubu thawong asi miyoi ba khunai gi damakta dimi painingai ni Prithibi numit ki maikai mari da pung da kilometer Lag amaga lising tare rom yang na koiduna lairibani Prithibigi ungbagi taptharakpagi thawong mamang thakda su kayarak thokre adubu handaki thawong asidi mamangai ga manade mamang thakta thokiba thawdoksingdadi nungsit sitpagi chang hengalakpa samudragi wave amadi Prithibigi lainungda ahongba lakpana oiki adubu handaki thawong asidi Prithibigi khathangba sarukta atmosphere da chawna ahongba lakpadagi ni hairi August 5 da Prithibigi ungbagi chang asi millisecond taptharakibani thawong asina GPS navigation amadi satellite ki thabak thoram singda ayet apan tholakpa yai hairi Donald Trump na Israel da saugatkhre Israel ki Prime Minister Benjamin Netanyahu na Gaza pumbaloksin na bagi damak tharang lagliba sida US ki President Donald Trump na mapung fana saugalakre report asigi matungin na Donald Trump na Gaza da awaba nanglaba Palestinian singda chana thaknaba amade tay polam singi mateng pangani hana phongdokrabasu Israel na Gaza loksin na bahonaragliba sida di wafam amata phongdorakhidabani panbe abadi malem gi maru oina Muslim laibak sina Israel ki Prime Minister Benjamin Netanyahu na Gaza mapung fana loksin na ba tharang yaningda ba phongdoknarakre haidi Pakistan da lairiba Hindu minority parks na otpi naibire amnesty Pakistan da lairiba Hindu amadi Christian minority singda parks na otpi naibire haina international organization ama oiriba Amnesty International gi anawba report amana phongdorakli report asigi matungina Pakistan gi luchingba singna tamna laiba sida lairiba minority oiriba furup singbu Haugatpa ngamdana ba tongan ba policy program sing ya tuna thamkre maram aduna laiba asida lairiba minority community sing level right amadi miyoi ba amagi phangpham thokpa right sing fawba pibidre haidi Pakistan da lairiba minority sing gi chada yangkhai ga manga rom amot pathabak tawhanba maramna unsa amadi shorhon bagi laina paksana na ba su thengnakhre haidi UP nupi amana macha ahumga konana canal da chongthakre hakchang ahum adu ama toina fi amana punsil lamba thengnakhre Uttar Pradesh ta mahaki mapuroi baga khana khiba matung nupi amana mahaki macha ahumga konana canal amagi manung chongthaduna sikre thawdo adu banda district ki risaura khungang da thang junumita thokhibani thawdo adu da laikhidaba miyoi sing adu rina amasung mahaki macha sing himansu mapan ansi mari amasung prince ahumni rina na mahaki mapuroi ba Akhilesh ka iragi numidang da imong manunggi oiba hiram amagi matang na khana ki hari madugi matung mahang na magi mapuroi bada khanghallam da na magi macha sing aduga loina na yum adu
थादोक्तुना चटखी मथंगी अयुक्ता इमुंगी मियोय मरी अदु अमत्ता लैबा उदबदगी मागी मरी मतासिंगना मखोयबु थीबा हौखी अदुबु मखोयबु थीबा अदु मखोयगी मफी मरोलसिंग मखुता सीबा लैतेंगसिंग अमसुंग अतै पोलमसिंग अदु फंगखिबगा लोइनना केनेल अदुगी तोरबान मनाक्ता लोइसिनखी पोलमसिंग अदु फंगबगा थुनमक मखोयना पुलिसता पाउ पीकी थीबा खंगद्रिबा मियोयसिंग अदु केनेल अदुगी मनुंगदा सोयदना चोंगथरंबा याय हायना चिंगनाबदगी पुलिसना केनेल अदुदा ड्राइवरसिंगबु की थियनखी ममई थंगदा केनेल अदुदगी मखोयगी हक्चांगसिंग फंगखी हक्चांगसिंग अदु मदुगी मतुंग लौखटलगा पोस्टमार्टमगीदमक थाखरे अखोयना केनेल अदुगी इसिंगी इमायगी थाक अदु हंथहनखी अमसुंग ड्राइवरसिंग सिजनखी पुंग मंगा तरुकी मतुंग नुपी अदु माकी मचा अहुंगी हक्चांगसिंग अदु फंगखी मखोयगी हक्चांगसिंग अदुगा कोनना फी अमना पुन्ना पुनसिलमी थौदोसी नुपी अदुना नुमिदांगदा मागी मपुरेबा अदुगा खन्नखिबा अदुगी मतुंग युम थादोक्तुना लाखिबा माली हायना एडिशनल सुपरिटेंडेंट ऑफ पुलिस बंदा सिवरासना हाइकी पुलिसना नुपी अदुगी मपुरेबा अदु कस्टडीदा पुरखरे अमसुंग मंगोंदा वहांग पहुन चथखरे हायना मांगना मखा ताखी मेजियोर लिसिंग अमा हेनबना ऑगस्ट 12 दा नुमिदांगी अचिया nganba ugani इंडिया दगी सु अंगकपा सिंग अदु उबा फंगनी ऑगस्ट खुदिंगमक परसाइट मेट्योर सवारना मिट थकलबा मंगाल मरिक सिंग अमसुंग अरंगबा मैबुल सिंग ना नुमिदांगी अतिया अदु ngalhalli कॉमेट स्विफ्ट टर्टल 109P ना थमलंबा कॉस्मिक डेविस सिंगी पाक्तंग नबा परिंग अमा फाउदुना आर्टना लाकपदगी थोअनबा मसिगी चहिगी ओइबा थौदो असि मालेमपाक सन्ना येंगननबा ख्वाइदगी ngainaba एस्ट्रोनॉमिकल थौदोकसिंगी मनुंगदगी अमनी हंदकी चहि 2025 ता परसाइट ना ऑगस्ट 12 अमसुंग 13 गी नुमिदांग सिंगी मरक्ता मखोयगी माटोल लोम्बा यौदुना पुंगदा मेट्योर चामा यावबा यौना उनबगी ख्वाइदगी खुदोंचाबा अमा पीरी अदुगुम्बा मेट्योर सिंग हाइबदी अखोयगी लोनदा हाइरगा थवामिचा सिंग अदु नुमिदांग वाई अथेंगबदगी नोंगालमदाई फावबा उबा फंगनी नोंगालमदागी पुंग खरा अदुना ख्वाइदगी मयेक सिंगना उगनी परसेट सिंग अदु थोइदोक हेंदोकना मई परिंग सिंग अमसुंग मिट थकलबा मैबुल सिंग पुथोकपगी दमंग ममिंग चटली हाइरिबा मंगाल सिंग असि था थोकलबा फावबदसु मयेक सिंगना nganदुना लेगनी मेट्योर सिंग असि यामना लंगबा थवामिचाक आता परसै कौबा अमागी मनाक्ता लैबा कॉन्स्टेलेशन परसेसटगी रेडिएट तोरकपा माली ख्वाइदगी फजना येंगबा याबा पुंगजा सिंग अदुदा परसेसना अवांगलोम थंगबा अतियादा वांगना काखलकनी अदुबो मेट्योर सिंग अदु अखोयगी कोकथकता मफम अमादा हेक्ता उबा फंगनी ख्वाइदगी सांगबा अमसुंग ख्वाइदगी अंगकपा मेट्योर सिंगी खोंगुल सिंग अदुगी दमक एक्सपर्ट सिंगना होराइजनदगी 40 डिग्री मथकता अमसुंग रेडियन पॉइंट अदुदगी खजिकतंग लापथोकना येंगनबा रिकमेंड तौरी परसै थवामिचाक मथी सिंग नोंग चुबगुम ताबा अदु इंडिया गी मियामनसु उबा फंगनी अदुबु उबगी चांग अदु लाइट पोल्यूशन अमसुंग लेचिन कुप्पगी मखा पोनगनी ख्वाइदगी फबा सक्तम अदु लैबासिगी अवांग थंगबा अमसुंग अवांग नोंपोक थंगबा सरुक सिंगदा उबा फंगनी अदुबु इंडिया गी मफम अयामबददी थवामिचाक येंगबा सिंगना नोंग सिंग थांगदबा अहांगबा अमसुंग अमंबदगी मखोय उबा फंगनी इंडिया दा लैबा मियोय सिंगीदमक्ति अंगकपा अदु येंगनबगी ख्वाइदगी फबा मतमसी अहिंग नोंगाय मतुंगदगिना ऑगस्ट 13 गी नोंगालमदाई फावबनी मरु ओइबा अमदी येंगद्रिंगैगी ममांगदा मखोयगी मिट सिंग अदु अमंबगा यामद्रबदा मिनिट 30 रोम चाना हनगदबनी मखोयगी फोन गी अरंगबा स्क्रीन अदुदा येंगलोइदबनी इजराइल गी मियाना पीएम नेतन्याहू गी गजा लौसिनबा थौरांगी मायोदा खोंजंग चंगसिनख्रे इजराइल की मियोई लाख अमा हेनबना गजादा लेबासिना चथरिबा मिलिटरी कैंपेन लेमनबा खोंजंग चंगसिनख्रे यामदबा मियाम अदुना ngarang अहिंग नुंग्याइदा प्राइम मिनिस्टर बेंजामिन नेतन्याहूना गजागी लानासी कंसिनदुना गजाबु लौसिनबा थौरांग तौबु यानिंगदबा उतुना टेल अवीव की लंबी सिंगना खोंजंग चंगसिनखिबनी खोंजंग लोइसिंगना गजागी लान खुदक्ता लोइसिनबा डिमांड तौखिबगा लोइनना हमासना फाजिनदुना थमलिबा लेबा अदुगी होस्टेज सिंगबु थादोंगनबा तक्सिनख्रे कुमजा 2023 के अक्टोबर दगी चथाखिबा लानासी सिसफेयर थमनदुना नाकालनी मरक्ता यासिनबा पुरक्तुना हमासना फाजिलिबा लानफा सिंग थादोकनबा मसिंग यामनबा मियामना यामना तोइना रेली चतुना लेंगाक्ता तक्सिनखिबनी मसिंग यामबा खोंजंग लोइसिंगना इजराइल गी फिराल अमसुंग हमासना फाजिनखिबा लानफा सिंगी फोटोना चिंगबा प्लेकार्ड सिंग पाइदुना इजराइल गी थौरांगी मायोक्ता खोंजंग चंगसिनखि मसिंग यामनबा मियामना प्राइम मिनिस्टर नेतन्याहूना गजा लौसिनबा थौरांग तौरिबा दुदा अथिंगबा पीदे हाइदुना US प्रेसिडेंट डोनाल्ड ट्रम्प की मथक्ता यानिंगदबा खोलाव कया सुलावखि इजराइल की मियामना गजा लौसिनबा थौरांग तौरिबासी लान मखा ताना सांगथनबगी थौरांग अमा ओइबदा नतना मियोइबगी मिनुंगसिगी वांगमदनी हाइना यानिंगदबा उतखि प्राइम मिनिस्टर नेतन्याहूगी लेंगाक्तो ओइरिबा मपांग खरनसु गजा लौसिनबा थौरांग तौरिबासीदा यानिंगदबगी वाफम कया फोंदोकपगा लोइनना इजराइल मिलिटरी की माइकैदगी सु गजा लौसिनबा थौरांग तौरिबासीना गजादा हमासिंगना फाजिनदुना थमलिबा इजराइल की लानफा सिंगी पुंसिबु खुदोंग थीबदा नंगहनगदौरे हाइना चेक्सिन वारोल थमखि Far right Minister Bezalel
Smotrich PM Netanyahugi Tarangasi Hamas amasung Israel gi marakta soknariba lan asi makha sangthanabagi tharang amani haina su yaningdaba phongdokhi. Fox News ka khanana unaba mada PM Netanyahu na Israel military na Gaza bu control tawnabagi damak lan misingda yathang pikhibani masina Gaza gi territory bu khudum channabagi wafam nate haikhi. Chahi yankai ga manga suraba Israel gi school gi oja amana rally adu da sarugya aduna Israel lenga na Gaza loksinaba tharang toribasi yamna khudong thiba ma mayok naragani. Israel gi tharang asina leiba sigi lan mising amasung Hamas na fajinduna thamliba lan fasing soidna sielagani hairi. Nakala maromda Israel gi khongthang asibu yaningdaba phongdoktuna malengi mafam kaya da Benjamin Netanyahu gi mathakta khongjang changsinkhre. Argentina gi Buenos Aires ta sumasing amlaba miyamna Gaza da leriba Palestine masa singbu minungsi uladuna khongjang kaya changsinki. Netherlands gi Amsterdam da su Palestine bu sogal pamiyoi cha kaya na lambi da tholok tuna Israel gi mayokta yaningdaba gi kholau laukhibaga loina na nongchuklong gi leibak singna Israel gi tengbang piba khudakta lepkadabani haina kholau kaya laukhi. Spain gi konong Madrid da su Palestine sogat pasingna PM Netanyahu gi Gaza loksinaba tharangi mayokta khongjang kaya changsinkhibaga loina na khongjang loisingna minchoi miyam hatpa lepu haina kholau kaya sulaukhi. Switzerland da su masing amlaba miyam na Gaza da leriba miyam mu chaba fangandaba amasung onnebagi mayokta khongjang kaya changsinkhi masing amlaba miyam aduna English French amasung Arabic londa Palestine singbu miyot minai tawba lefanaba malem gi leibak ya gi miyoi singna sogatnaba taksinki. Malaysia gi konong Kuala Lumpur da su masing amlaba miyam na Gaza da leriba miyam gi awaba yengduna kholau kaya laukhibaga loina na Prime Minister Netanyahu gi mathakta yaningdaba kaya su utkhi. Norway gi Oslo chu leiba du gi miyam na Norway gi thau gi pothok sing Israel da hongba mamhalda phonganbagi mayok tu khongjang changsinki. Pakistan gi Karachi da su leiba du gi miyam na Palestine masa singbu miningsi uladuna PM Netanyahu gi mayok tu khongjang changsinki. New York gi Foley Square da su masing amlaba miyam na Palestine gi firal sing haiduna Gaza da leriba miyam miyot minai chathababu yaningdaba utkhi. North Macedonia gi Parliament mamang da su masing amlaba miyam na Palestine maning makha tamhallu haina thaba play card kaya paiduna khongjang changsinki. Kobjet su Palestine sogappa miyoi lising kaya na Israel na Gaza gi mathakta chathariba thawong sungbu yaningdaba utuna khongjang changsinki. London da su masing amlaba miyoi singna PM Netanyahu gi thawong bu yaningdaba utuna khongjang changsinkhibada Metropolitan Police na miyoi chamriga humfuga taruki mathakta fajinkhre haidi. India na amuk hana Pakistan da landaraklabadi nuclear bomb na khud hangani haina Field Marshal Asim Munir na chawna ki khangpikre. India na amuk hana Pakistan da landaraklabadi nuclear bomb na khud hangani haina Field Marshal Asim Munir na chawna ki khangpikre haidi. Deeprin ki report amagi matungina Pakistan ki Field Marshal Asim Munir na Pakistan nuclear khulai leiba amani kariguma Pakistan luppa yabagi phibam da laklabadi malengi leibak tangkhai amaga punna lupminagani haina su phongdokhibani. Asim Munir na phongdoragliba wafam asi taraiba wafam amanati maramdi wafam asi Asim Munir na America da leina pirakhiba ki akhangni. Wafam asi Asim Munir na America da leiriba Pakistan ki businessman singa unabagi thoram amada phongdokhibani loina na India na karigumba Sindhu Jal Agreement mapung fana kakthallaklabadi miyoi crore kunga manga rom chaba thapka phangdabagi awaba mayoknagani. Karigumba India na Sindhu Tural da dam sajilaklabadi misal tara hena kap sinduna thugaigani. Sindhu Tural India gi property nate Pakistan da misal gi awat pasu leiti haina napal ga loina na India da chawna ki khangpirakhibani hairi. Nakal amarom da America na India gi mayok ta thabak tawnaba chahi asigi manung da tha nipan muk angakpa phangna sel kaya thadaduna thabak tawki haina report amana phongdorakli. The Sunday Guardian ki report asigi matungina thaba asigi damak Pakistan na America gi loving farm sing hair tawki hairi. Diplomatic observers ki maikai degi phongdorakpagi matungina America gi politician sing da sel thadaduna India gi mayok ta thabak tawnaba honariba si tapna mai pak pahorakre. Panbe yabadi Imran Khan yauna Pakistan gi luchingba singna masagi propaganda sandokna bagi damak America gi lobby mapung fana sijinnaduna lakhibani haina su report asina makha tari.